ngase phong hiba tongan tongan ba manipuri si phong sing digi maru ebe I pauk sing khongat chiraga manipur to optional gi makai digi myam da share tawzagi ahan bada maru ebe paw amoina ziri lambi da amuk hana truck sing da nungmai kablakle national highway number 37 imphal ziribam lambi gi kai fundai tha sigi taraga truk da truck mari da sakhang da khulai matik sa na pai bisingna nungmai kapsin duna khudong thiba nangan khraba matungda ngasi numidang pung 8 makhairom tabda su imphal dagi ziribam tamna sakhiba ahang truck sing sakhang da bisingna nungmai kapsilak padagi akai atoi thokre hari press na phangma paw gi matung ina tha sigi taraga truk da thokhiba khudong thiba thaudo adugi matungda all Manipur road transport drivers and motor workers union amasum atai transport organization kyana yaningda phungdo pugaloina drivers singbu protection pu haina pung nifu nipan gi total shutdown tawkhraba matung ngasi dagi thabak hokibani adubu ngasi numidang pung 8 makhairom tabada imphal ziribam lambi gi awang khul manakta leiba stone crusher mapar sakhangda basingna imphal dagi sakhiba gari singna nomai kapsinduna akai atoi thonki ziribam dagi thorakpa gari sing thatuna sakhangdaba sing aduna nasai hinninglabadi lambi asida gari satkano haina kihalakle hairi ngasi sakhangdaba sing aduna nongmai kapsilakpa aduda asu apan yaukidi adubo gari kharadi akai atoi thokhi nomai kapsilakpa aduda driver sing gari sing khamduna yeng leidinga sakhangdaba sing adu laklaga gari maramgi lambi asida gari satlibano thawai hinninglabadi makhatana gari satkano haina warning torokhi hairi Panbayai all Manipur road transport drivers and motor workers union amasum atai transport organization kyana pungnifu nipan gi Manipur pumba total shutdown tawduna Manipur government drivers singi lambi asida satpada aki akhang pohan bigano highway ani asida drivers singna aki akhang yauduna thabak tawba ngamnabagidama Manipur government highway protection force fazana thambiyu karigumba government haizariba sida tabidrabadi makha taba khongjang changsingani haina phungdokhibani haina su pausna makha tana phungdoragli yamna mak nungaitiba musum lebaktiba pawmani myam amasu makha sa tharak poina topa maruiba paw khura myam lu share tawjage myam taminasi makha sa tharak poina topa pawmana nupi masa ama torel ta tadun sire ngasi hangang police station gi manung sanba mongja maning laikai imphal torel da anga ama tasinkhibadagi sina fangle hari laikhidraba angang nupi masa dudi mongjam maning laikai digi lai mayum gulpa sei taragani thoi apokpa Ratan Kumar kawi hari police tagi phangwa pauna hai ngasi nungthul pung ani rom taba matamda angang makhoi masal sanabada sei taragi angang nupi masa amaga makhoi ani imphal torel da tasinki adubo sei taragi angang nupi masa aduri irak na badigi kanma ngamkhi adubo gulapati ising manungda lupkhibadigi thiba khangkide hangang police amadi NDRF ki timna imphal torel thibigi thabak sadaki numidang pung tarurom tapa matamna make asiba haksang adu mahana lupkiba mafamdagi irap laptana phangma ngamkhi hairinasu pausna su makhatana phungdorakli tentak na maruiba pau khara hawkhiba pung kun ngamari da manipur da miyoi maudraga mari positive oire India da nawna miyoi lakh aniga lising humdraga mapan positive oire sayesi ki khwaidagi yamboin hawkhiba pung kun ngamari asigi manungna miyoi maudraga mari nawna COVID-19 positive oiduna haujuk phawda state asida laisat asi positive oikiba apunba masing lising kun mapan ga sanipan ga humfuga mapan yauduna active case sahumga marfuga mangada hengakhre loinana miyoi ama laikhidabuga loinana positive oiduna sikhiba masing sahumga humdraga nipan yakhre India rasu hawkiba pung kun ngamari da positive oiba migi masing lakh aniga lising humdraga nipan ga satluka humfuga manga yaukre miyoi lising amaga sanipan ga kun mapan sikre hanis pawma makatari adapa pawmana marks uptabada lupa lising ama fine launabu order thokre state government amasu Manipur state disaster management authority na COVID-19 laisat ka mari lainana thokiba satna kanglon amasum athingbasing thugaiba digi lawgadaba fine singi senpham hanadagi hengatuna nahauna lepkhre nauna leplaba fine gi sang asigi matungina Manipur government na thaudo wathok singda tinba yaba masing adudagi hena tilamba singda lupa lising kun fine tawgadawri Manipur epidemic disease enforcement of COVID-19 guidelines MMN regulation 2020 principal regulation gi charter 3 semdoktuna Manipur gazette ngasi April kunda thokiba Manipur epidemic disease enforcement of COVID-19 guidelines MMN regulation 2021 gi matungna Manipur government a thokiba satna kanglon thugaiba singda lawgadoriba penalty sing adudi
क्वारंटाइन गाइडलाइन थुगाइब लुपा लिसिंग अनि मियाम तिन मफमदा मास्क उपतब लुपा लिसिंग अमा मियाम तिन मफमदा तिन सिप लुपा समरी मियाम तिन मफमदा क्वा गुटका हिदाक मनागी पोचिंग चाब लुपा समरी मी हेन तिनबा लुपा लिसिंग कुन अतै चटना कंगलोन सिंग थुगाइब लुपा लिसिंग अनि नि सोशल डिस्टेंसिंग ngaktabana lupa samri lagoni hairi panba yabdi state asida covid ki kanglot ngaktabana maram oiraduna laiset asi sandorakpani hain spaw mana makhatari amasu makhasa tharakpoina prime minister narendra modi ki wafam khara mayam da share tawjige mayam taminasi lockdown aroiba pambai oina sijinagadabni pm laiba asida covid 19 gi ani suba web asi parks na sandoraklabasu laiset asibu ngakthokna ba pambai kya sijinaduna thengna ba khonakhigani lockdown thambasina aroiba pambai oina sizinagadaবনি haina laibak prime minister narendra modi na phongdokre online gi khuthang na miyam da wangang na prime minister makhata na hai laiba asta laisat asibu lakshina na ba khona ba state government singi asoba thodang lai state ama union territory sing khara da lockdown thamba haurakpadigi miyam na hena pakhatna duna posai laisina na ba khona ba da kaithel sina mi punbagi sang yam na wangsilagli bisi thokalloidabani machine laiset asi hena sandokranabagi masa oirakani miyam da lairiba mi pai basi konana ba state government na angam thakta khonagadabani laiset asi gi ani suba wave na akan ba sapu pirakliba sida aikoina pukning wakal sonthabagi mahuta amato oina leminaduna punalan thengminana ba khonagadabani laiset asina maram oidana laikidraba miyoi singi imung manung amade awaba tarab singi nungai tabadu saruk yari laisat asibu thengnanaba pambai asi vaccine kapagi sang hengat hanba covid appropriate behavior sing ngangna satpa test tobigi sang hengat hanba asi natana atopa lambi leite maram asina vaccine puthokliba campaign sing asida vaccine puthokpagi sang hanadagi hengat hananaba khangan khre loinana atopa campaign sing desu hauji hauji aroiba changyeng sing sathaduna lairiba vaccine candidate sing adu athuba matamda sangyeng loisinduna miyamna paksana phangananaba hena khumang chauksina thabak paikhatnabasu khangan khre haina pawsina sumakhatana phongdorakle atopa pawmana wai irabot ngasi wangkhai ac gi mla oina wasak lauragani high court of manipur na pikhiba judgment amagi matungini mla oina wasak launaba khangalakhraba 13 suba manipur legislative assembly gi mikhal wangkhai assembly constituency da ani suba ताकिबा हानगी युमखाम इराबत हायिंग एमएलए ओइना वासक लौरगनी 13 सुबा मणिपुर लेजिस्लेटिव असेंबली की मिखल कांग्रेस की मिरेप ओइना माय पाकिबा ओखरम हेनरी की एफिडेविट अरानबो वफम क्या मिनसिलगा पिसिनलई हाबिगी मतांगदा महाकी लंबा ओइना बीजेपी की टिकट मिखल थेंगनकिबा हानगी मिनिस्टर युमखाम इराबोना हाई कोर्ट ऑफ मणिपुर इलेक्शन पिटिशन अमा फाइल तौरखिबनी हाइनसु पावसिनसु मखातारी अतोप तेंतक पाव मना काबरुद इसम समना लाई खुरंबा ओइना सतपियु सीएम लुप खरना युमथोंग खुदिंगी मिय अममम थोलकदबनी हाइबना सिंबगी सेंटिमेंट असि इकाई खुमना जय अदुबो लाइंगाकना तफम थोकपसिंग मसा खाइना तौरिबनीना सुमनगी इपा इपुगी हानगुम इबुदौ खुरंबा सतपगुमना इसम समना सतपिनबा चीफ मिनिस्टर नोंथोमम बेरेना मियामदा पाउजेल पिरकली चीफ मिनिस्टर मसाना खुयेक पिदुना ngasi numitang thokiba paujel piba sirol aduna hai ibudau awang kaubru असुपगी खुबमदा संगबदा अथिंगबा थम्मी हाइबा लुपसिंगना लाई खुरुंबा संगबदादि अथिंगबा लैति हाइना सिंगदोखिबसु लैख्रे मरा असिदा स्टेट गवर्नमेंट येनारिबा सिगी वरोइसिन पुरकना बकना होटनारि लखतफम तोकपा लोगी ओइबा थबकसिंग लखतलि हाइनसु मखा ताखि अमसुम अतोपा पावमना तेंतकना हबसरमगै सेंटर की टीचिंग इंस्टीट्यूशन सिंग थिंख्रे मणिपुरदा लैरिबा सेंट्रल गवर्नमेंट की टीचिंग इंस्टीट्यूशन सिंग असि खुदक्तगी क्लास तौबा लेपनबा मणिपुर लेंगाकना खंगनख्रे हिरामसिगा मरी लैनना लैंगा की स्पेशल सेक्रेटरी होम हाइस ज्ञान प्रकाश न खुयेक पीदना थोलकपा ऑर्डर अमनसु मखाताना पल्ली अतोपा मरुएबा पावमना पुलिसु पीआरआई की थौमीसिंगसु कोविड की एसओपी थुगाइदना साउना मुकनख्रे मणिपुर स्टेट पंचायत परिषद की मियंग मखादा स्टेट असिदा लैरिबा पंचायती राज इंस्टीट्यूशन पीआरआई सिंगी मिहुत सिंगना तोंगान तोंगान डिमांड सिंग ताक्सिलदुना इम्फाल वेस्ट डिस्ट्रिक्ट की डीसी ऑफिस की गेट सथबा वकत मिफम थुगाइना बहोनाबदा पुलिसु पीआरआई की थौमी सिंगबु कोविड 19 की एसओपी अमा फावबा ngakhidre इम्फाल वेस्ट की अदखिया आरके तरुणी उप उदखिया लाइश्रम बॉबी याउन इम्फाल वेस्ट की मनुंग सनबा तोंगान तोंगानबा जिला परिषद Constitution singi member sing gram panchayat ki pradhan sing member sing na demand kya takshil adunu wakat mifam adu phang thokibani
Wakat mifam adura saruk yakibasingbu Imphal West District Policing amadi District Administration gi official sing yauna tholaktuna wakat mifam adu pangthokpidanaba khanganki adumoinama khongjang sangchiliba panchayati raj institution singi mihut singna makhoi khongjang adu haloi wakat mifam pangthokani haina phamjinduna lekhi tungda District Administration gi official sing amadi Manipur Police ki mekeri gi matam tharaga wakat mifam adu loisinanaba loudspeaker sizinaduna lauki police na lauri badu tadana khongjang sangchilibasingna wakat mifam adumak sathabadagi Imphal West SDO amana mic sizinaduna numiyungba pung barogi matungda toktrabadi wakat mifam adu thugairagani COVID-19 gi section tharang oina mi yamna punba yadabagi athingba leibana maram oiraga wakat mifam adu toknaba khangalaba matungda police na Samiana sidok pahorakpadagi khongjang sangchiliba Imphal West ki Adakhya amadi upa adakhya yauna makok thongba PRI gi mihut singa police amadi district administration gi official singa khongjang sangchiliba singa munaki loinena awai akum tawnaduna launaki tungna khongjang sangchiliba singi maikei gi deputy commissioner Imphal West gi office gi gate solon sinki ngasi gi khongjang adu gi matangna Imphal West gi adakhya RK Taruni nahai ngasi gi wakat mifam asi haunaruba tawdana phangpham thokpa sakthung lengangna pibidabagi mayokto wakat mifam asi sathabani covid laisat marakta wana thabak sujakiba job card ki senpham center na thadok piraklaga Manipur lengangna haujiksu thadok pidana leiri lengangna matam pp laklaba matungna Imphal East ta puna wakat mifam pangthoklaba tungda ngasidagi district singda wakat mifam sathanaba warep lawraba tungda sangsinba hobani masigi matangna lengaki maikeidigi unaduna wari sanabinaba habirakpa leite job card subagi sel thadok pidaba loinena PRI member singi khaji khaktamak phangba honorarium adu tha taraga teret pithok pidana leiri masina PRI member singi sentiment yamna sokale masidagi haunaruba tawdana wakat mifam asigi damak lakpani taraga manga suba finance commission gi pirakliba senpham asi tanaruba tawduna thidokpiyu haijabane center dagi fund thadoraglabasu state na matam sana fund amukta thadokpirakte maram masina ani suba khongjang asi sanctionmani wakat khongjang adugi marakta khongham-pat GP ki ward member ama wan tharakpadagi lekatna ki hairi amaromda Imphal East district ki oinasu PRI member singna DC office Imphal East ki gate thattuna wakat mifam sadaki wakat mifam adura saruk yakhibi Imphal East ki upa udakhya khetri tamana hai Manipur State Panchayat Parishad ki makhada April taraga taret amadi taraga nipana wakat mifam ama SIRD office ta pangtholaga lakhibani madugi matung tarakpada tampaki district singda PRI gi oiba job card holder sing yawba wakat mifam asi satharakpani Imphal East ki oina adakhya bi bemolana lusingduna wakat mifam asi pangthokpani job card holder singi pithokpam thokpa senpham pithokpidaba PRI member singi honorarium pithokpidaba taraga manga suba finance commission gi ani suba installment pithokpidana leiri COVID-19 gi warba matam asida PRI singbu ot naiduna thambiri ngasi hing nungyaidigi hauduna total shutdown sangsinanaba sem saba loire haiki loinena khongjang ngasi su hanba lairo haiki ngasi wakat mifam aduda lengana piba COVID-19 gi SOP ngaktabagi mami sauna taki hairinasu pausna makata na palle atopa maromdana asumna phongdorakli PRI gi members singi khongjang handokpiu minister tongan demand taladuna PRI members sing ngasi hing nungyaidigi hauduna sathagani tawriba total shutdown gi khongjang asi handokpinaba work minister TS Bisorjun appeal tawkhre pawmi singa unabada minister na hai MGNR EGS ki pithokpam senpham asi matam sana pithokpite haina khongjang asi changsinna hawrakhibani honorarium pithokpidabagi wafam state finance commission gi senpham lengana thadokidaba leite hauji state finance ki waliba senpham asisu pithoknaba process tawduna leidi job card holders singi khusuman pithokpide haibigi wafam asisu pithoknaba hotnaribani MGNR EGA gi makhada numit chamani thabak pigadabani haibisi hanadagi lairaklaba wafamne adubo masi state amatada piba ngamdana lakhi atopa pawamana negative report yaudaba passenger puraktanaba warning tawkhre Manipur service tawriba Air India Air Asia amadi Indigo flight singna COVID-19 test tawduna negative certificate paidaba miyosing pusilaktanaba director health service na mari lainaba singda CA thaduna warning tawkhre haina pawamana makhatana palli atopa Manipur gi wangbra thopa pawang tang mayamna marak thana hapsaramge Congress ki Anand Sharma Rahul Gandhi COVID positive oikre
कांग्रेस लुसिंग राहुल गांधी अमसुम आनंद शर्मा कोविड पॉजिटिव होइखरे राहुल गांधी ना हौजिक मयुम आइसोलेट तौदुना लैदी महाक लयों खरे लई हाइना ngasi ट्वीट तौरखरे महाकी डॉक्टर की पाउता मतुंग इना महाक हौजिकसु मयुम द लैदी हौखिब नुमित 12 नि महाकना महाकी ममा अमसुम कांग्रेस प्रेसिडेंट सोनिया गांधी गा उनखिद्रे हौखिब नुमित 5 नि मसानुपी प्रियंका गांधी बाद्रागसु उनखिद्रे हाइना कांग्रेस एमपी अदुगा नकनब लिखुन सिंगना फोंदोखरे मखासा थरकपोइना मसम लुशिलपोइना अतेनबा पाव अनिखतक हप्सरमगे अपन पिबिगनु रिम्स ngasi nungthil emsu amasum justice for sanatun athokpom anina khusamnaduna rims da thomjin khibadugi matang institute asigi tongan loop singi mifam ama pangthoktuna khana khibaga loinana regional institute of medical science rims ki hausi professional examination sing saruk yariba student community amasung COVID-19 pandemic manungsida anaba kyasu layeng liba mafam asigi campus da existation tawduna apan pibigano haiduna appeal tarokli ngasigi mifam adu non-teaching employee welfare union control employee welfare association rims nurses association lamphelpat rims students unions dental college employees welfare association singbigi member amasum mihut sing saruk yaduna pangthokhibani haidi mifam aduna laibak thiba thaudokta MBBS manga sub semester gi mahiroi sanatuna thopom laikhidaba thaudo adugi matangda khanakhibaga loinana ngasi miyamna rims campus ta thomjin kiba thaudo adu pamdaba thaudokni haiduna condemn tokhi rims ki association sing asigi president secretary executive singna khuyek piduna thadorokiba serol amada thaudo asigi matangna hauji justice for sanatun athopamna achumba puthoknaba hotnaribani haibga loinana institute asisu miyoi kayagi thawai su kaliba aduga laiba asigi mahairoi kyagi mahai tampam laisang amasu oiribani hainasu पाउसना मखाताना सुपल्ली अरोइबोइना तोपा पावमना कक्सिंगी एसपी न वफम क्या थमलकली चीफ मिनिस्टर की लोइनबिगी मिंग सिजनदुना थबक हापीगनी हाइना से लौबिख्रे हाइबा पावम इम्फाल फोंबा पाउसी सिंग फोंगनारखिबा अदुगी मतंगदा कक्सिंग एसपी विक्टोरिया येंखोमना वफम क्या थमलकली एसपी विक्टोरिया येंखोमना थदरोपा सिरोल अमना हाइ हौखिबा जनवरी 19 दा पालेल मयाई लेकाइदगी सगोल सेम श्यामजाई सै 13 अपोप लेखिद्रबा गुणमनी कौबो मियो अमना एसपी कक्सिंग की ऑफिस ता कंप्लेन अमा तोरकपदगी कंप्लेन अदुगी मतंग द इंक्वायरी तौनबा मदी एक्शन लौखनबा पालेल पुलिस की ओसी दा खंगनखि मसिगी मतुंग इने इंक्वायरी सतखि इंक्वायरी अदुदा सगोल सेम श्यामजाइना पालेल मयाई लेकाइदगी खुराइजब निरंजोय सै हुंफु अपोप लेखिद्रबा खेला पापु अमसुम थौबाल मोइजिंगदगी Yahya Khan apokpa MD Ahmad Ali kauba miye anida thengthang marirak thokna lupa lakh 8 ki sinpham pikre haiba khangba ngamkhi miye ani asina Syamjai bukumja English ngani ga taraga humdoi da pangthokiba Manipur Police Department gi constable lawbuda thabak hapigani haina thajabasu piramkhi MD Yahya Khan amasum Khuraijab Niranjoyna Manipur gi Chief Minister gi loinabi hiyainugi mingbu lana sijinaramani karigumba makhal amatagi marisu lainadaba miyoi ani asina hairiba nupi asigi ming sijinaduna sagol sem semjai bu namthak toramani MD Yahya Khan hairiba miyoi asina public servant sing amadi politician singi ming lana sijinaduna miyoi kya bu namthak tawbigi hainabi lairaba miyoi amani thaudo asigi matangna satakhiba inquiry gi matungina Prevention of Corruption Act 1988 amasum IPC की section 402 500 50634 की मखादा सीनरीब मियोइसिंग सिगी मथक्ता केस अमसु लखटख्रबनी Prevention of Corruption Act 1988 की मखादा कनागुंबा मियोइ अमना wasat wonom gidamak sel piraba natragana pinana bo khotnarabadi ek asigi makhada wakat wonom gi sel piriba madi launana bo khotnariba miyoi sing aduga loinena sairak phongningai oi hainasu kaksingi SP Victoria yengkhomna thadoropa siroladuna su makhata na phongdurakli aduna hojikoi nadi pawksi matana sai lusinjirage duwana week pawks myam soiduna update pijiraki adunga minersi duga pathoksagi bisa myam soikiba lankiba yauraga su ngapigini haina Manipur Top Channel gi mekedi request tawjari and thank you.